ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯌꯣꯟꯕꯩ ꯃꯍꯨꯠꯇ ꯉꯥꯒꯤ ꯐꯥꯔꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯅꯤ ꯑꯗꯣ ꯅꯣꯡ ꯇꯥꯕꯕꯨꯗꯤ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯡꯈ꯭ꯔꯦ ꯑꯗꯨ ꯏꯁꯤꯡꯗꯤ ꯈꯔ ꯍꯟꯊꯔꯒꯁꯨ ꯏꯁꯤꯡ ꯈꯔ ꯀꯩꯅꯣ ꯀꯨꯠꯄ ꯖꯒꯥꯗꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯝꯇ ꯂꯦꯡꯗꯅ ꯂꯣꯏ ꯂꯩꯔꯦ ꯌꯦꯡꯉꯣ ꯗꯨꯀꯥꯟ ꯃꯅꯨꯡꯁꯦ ꯌꯦꯡꯉꯣ ꯗꯨꯀꯥꯟ ꯃꯅꯨꯡꯁꯦ ꯁꯤ ꯃꯄꯥꯟꯒꯤ ꯗ꯭ꯔꯦꯟꯁꯤꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤ ꯕꯦꯔꯥ ꯀꯥꯕ ꯑꯃꯅꯀꯣ ꯁꯤ ꯂꯤꯟ ꯀꯥꯡꯒ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯆꯣꯠꯂꯝꯅꯤꯅ ꯂꯣꯏ ꯆꯪꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯊꯪ ꯌꯨꯝ ꯁꯥꯕꯗꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯔꯤ ꯀꯥꯐꯝꯁꯦ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯇꯥꯏꯞꯇ ꯑꯃꯃꯝ ꯍꯥꯞꯇ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯀꯥꯞꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔꯗꯒꯤ ꯍꯤ ꯑꯃꯃꯝ ꯄꯤꯕꯤꯌꯨ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯍꯤ ꯇꯣꯡꯉ ꯆꯪꯅꯅꯕ ꯏꯃꯨꯡꯗ ꯍꯥꯏꯅ ꯁꯤ ꯁꯨꯃꯥꯏ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯪꯕꯁꯦ ꯐꯔꯛ ꯇꯥꯔꯅꯤꯕ ꯌꯨꯝꯗ ꯇꯨ ꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯣꯁ ꯇꯥꯗ꯭ꯔꯒ ꯑꯃꯨꯛ ꯊꯣꯡ ꯀꯩꯅꯣ ꯇꯧꯋꯤꯁꯦ ꯁ꯭ꯋꯥꯏꯒꯁꯦ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯝꯇ ꯍꯟꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯁꯤ ꯐꯠ ꯂꯥꯎꯅ ꯍꯟꯈꯤꯗꯧꯕ ꯏꯁꯤꯡꯁꯨ ꯅꯠꯇꯦꯕ ꯁꯤꯅ ꯇꯨꯡꯉꯕꯁꯤꯅ ꯍꯌꯦꯡ ꯌꯨꯝ ꯃꯅꯨꯡꯁꯦ ꯆꯣꯠ ꯂꯥꯎ ꯂꯩꯔꯅꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯂꯥꯏꯅꯥ ꯑꯅꯥꯕꯒ ꯂꯣꯏ ꯇꯧꯗꯣꯔꯤꯕꯅꯤ ꯁꯤ ꯑꯃꯨꯛ ꯂꯣꯏ ꯅꯥꯔꯛꯀꯗꯣꯏꯅꯤ ꯑꯉꯥꯡ ꯅꯨꯕꯤꯒꯕ ꯍꯥꯏꯗꯤ ꯆꯣꯠ ꯂꯥꯎꯔ ꯂꯩꯅꯤꯡ ꯀꯥꯗꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯍꯟꯊꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯤ ꯍꯟꯊꯔ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯆꯣꯠ ꯂꯥꯎꯗꯅ ꯁꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯔꯅꯤꯆꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅꯃꯛ ꯁꯣꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯁꯤꯅꯤ ꯑꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ